ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯖꯦꯛꯀ ꯇꯤꯅꯥꯒ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯁ꯭ꯀꯨꯜꯗ ꯇ꯭ꯌꯨꯁꯟꯗ ꯎꯅꯕꯅꯤꯅ ꯇꯣꯉꯥꯟꯅ ꯎꯅꯗ꯭ꯔꯦ꯫ ꯖꯦꯛꯁꯨ ꯇꯤꯅꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ꯫ ꯇꯤꯅꯥꯁꯨ ꯖꯦꯛꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯏ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯅꯨꯡꯁꯤꯅꯩ꯫ ꯔꯥꯁꯤꯁꯨ ꯑꯍꯜ ꯂꯩꯅꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯇꯤꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯊꯣꯏꯕ ꯊꯣꯏꯕꯤ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯣꯀꯣ꯫ ꯇꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯄꯄꯥ ꯏꯕꯦꯟꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯠꯀꯦ꯫ ꯖꯦꯀꯣꯕꯅ ꯌꯥꯗꯦ, ꯑꯦꯛꯖꯥꯝꯁꯨ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦ, ꯁ꯭ꯇꯗꯤꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯁꯤꯗꯩꯗꯤ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏꯀꯣ꯫ ꯇꯤꯅꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯃꯥ ꯃꯊꯟꯇ ꯌꯥꯝ ꯋꯥꯅꯤꯌꯦ꯫ ꯖꯦꯀꯣꯕꯅ ꯕꯣꯕꯣꯛ ꯀꯕꯣꯛ ꯂꯩꯗꯣ ꯍꯣꯔꯦꯟꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯂꯩꯔꯅꯤ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ꯫ ꯇꯤꯅꯥꯅ ꯑꯌꯥ ꯕꯣꯕꯣꯛ ꯀꯕꯣꯛ ꯂꯩ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯐꯔꯦ ꯄꯄꯥ, ꯍꯌꯦꯡꯗꯒꯤ ꯆꯠꯂꯒꯦ꯫ ꯖꯦꯛꯀꯤꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯂꯨ ꯀꯣꯛꯄꯁꯤꯗꯤ ꯑꯩꯗꯤ ꯏꯀꯥꯏꯔꯦ꯫ ꯖꯦꯀꯣꯕꯅ ꯏꯆꯥꯗꯤ ꯐꯅꯕꯨ ꯐꯖꯔꯤꯅꯦ ꯂꯨ ꯀꯣꯛꯄꯁꯦ꯫ ꯖꯦꯛꯀꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯁ! ꯇꯤꯅꯥꯅ ꯆꯦꯗꯥꯏꯅꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤꯔꯣ? ꯖꯦꯛꯀꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨꯍꯩ ꯀꯩꯅꯣ? ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯁ꯭ꯀꯨꯜ ꯆꯠꯂꯨꯗ꯭ꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯛꯅ ꯚꯥꯏ ꯁꯣꯔꯥꯠ ꯕꯥꯇꯣꯟ ꯇꯧꯔꯛꯑꯣꯀꯣ꯫ ꯖꯦꯛꯀꯤꯅ ꯍꯣꯏ ꯚꯥꯏ꯫ ꯖꯦꯛ ꯇꯤꯅꯥꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯤꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ 12ꯀꯤ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯦ꯫ ꯑꯦꯛꯖꯥꯝꯒꯤ ꯃꯍꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯍꯧꯅꯔꯦ꯫ ꯊꯃꯣꯏ ꯆꯦꯠꯄ ꯉꯥꯛꯇꯅꯤꯅ ꯎꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯩ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ 12ꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯛꯅ ꯍꯣꯏ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯉꯁꯤ? ꯇꯤꯅꯥꯅ ꯑꯁ ꯌꯥꯝ ꯇꯜꯂꯦ, ꯀ꯭ꯋꯦꯁꯟ ꯈꯔ ꯈꯨꯝꯂꯝꯗꯦ꯫ ꯖꯦꯛꯅ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ 10 ꯃꯥꯔꯛ ꯑꯃꯒ 5 ꯃꯥꯔꯛ ꯑꯅꯤꯒ ꯈꯪꯗꯦ, ꯍꯟꯗꯛꯁꯤ ꯏꯌꯥ ꯌꯥꯗꯦꯅꯦ꯫ ꯇꯤꯅꯥꯅ ꯗꯥꯎ ꯌꯥꯝ ꯌꯥꯗꯦ ꯍꯟꯗꯛꯇꯤ, ꯈꯪꯗꯕ ꯌꯥꯝꯃꯟꯗꯅ꯫ ꯖꯦꯛꯅ ꯌꯥꯔꯦ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯔꯣꯃꯥꯟꯁ ꯍꯧꯕ ꯌꯥꯔꯦ꯫ ꯇꯤꯅꯥꯅ ꯇꯥꯅꯤꯡꯗꯦ, 12 ꯂꯣꯏꯔꯗꯤ ꯍꯦꯛꯇ ꯂꯥꯡꯕ ꯌꯥꯕ꯭ꯔꯣ? ꯌꯥꯝ ꯋꯥꯠꯂꯤ ꯏꯔꯥꯡꯒꯤ ꯃꯇꯝꯒ, ꯂꯝ ꯍꯦꯟꯅꯨ꯫ ꯖꯦꯛꯅ ꯍꯅꯨꯕꯤꯅꯤꯅ ꯈꯪꯕꯤꯔꯦ ꯂꯣꯏꯅ꯫ ꯖꯦꯛꯀꯤꯅ ꯇꯤꯅꯥ ꯂꯥꯛꯑꯣ, ꯄꯄꯥꯁꯨ ꯉꯥꯏꯔꯦ ꯁꯣꯝꯗ꯫ ꯇꯤꯅꯥꯅ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯖꯦꯛ ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯖꯦꯛꯅ ꯄꯦꯜꯂꯤꯍꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯦ, ꯐꯣꯟꯁꯨ ꯄꯥꯏꯕ ꯅꯠꯇꯦ, ꯌꯥꯝ ꯁꯥꯗꯣꯔꯤ ꯋꯥꯔꯤ, ꯆꯠꯂꯣ ꯌꯥꯔꯦ꯫ ꯇꯤꯅꯥꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯝ ꯏꯃꯣꯒ ꯇꯥꯔꯛꯀꯅꯨ, ꯆꯠꯂꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯖꯦꯛꯀꯤꯒ ꯇꯤꯅꯥꯒꯁꯨ ꯃꯄꯥꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯀꯤ ꯏꯃꯨꯡꯗꯨ ꯋꯥꯕꯁꯨ ꯈꯔ ꯐꯔꯦ꯫ ꯇꯣꯍꯟꯅ ꯗꯥ ꯑꯩꯒꯤ ꯄꯦꯟꯁꯤꯟꯁꯨ ꯐꯪꯂꯕꯅꯤꯅ ꯗꯥ ꯗꯤꯅꯦꯁꯀꯤ ꯄꯩꯁꯥꯗꯣ ꯄꯤꯔꯨꯔꯁꯤ ꯉꯁꯤꯗꯤ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ, ꯃꯣꯏꯅ ꯐꯅ ꯂꯧꯔꯣꯏ ꯍꯥꯏꯔꯁꯨ ꯄꯤꯔꯝꯁꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ꯫ ꯇꯣꯍꯟꯅ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ, ꯗꯥꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯆꯠꯊꯣꯛꯂꯨꯔꯁꯤ ꯉꯟꯅ, ꯉꯁꯤꯗꯤ ꯕꯟꯒ ꯑꯣꯏꯕꯒ ꯂꯣꯏꯅ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯇꯣꯍꯟꯒ ꯖꯦꯀꯣꯕꯀ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯗꯤꯅꯦꯁ ꯍꯣꯏꯗ ꯆꯠꯅꯕ ꯃꯣꯏꯒꯤ ꯃꯆꯦꯅ ꯄꯤꯔꯛꯄ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯊꯣꯔꯛꯑꯦ꯫ ꯖꯦꯀꯣꯕꯅ ꯉꯁꯤꯗꯤ ꯏꯇꯨꯁꯦ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦ꯫ ꯇꯣꯍꯟꯅ ꯑꯁ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯈꯤꯠꯈꯠꯂꯅꯨꯕ, ꯏꯀꯥꯏꯖꯩ꯫ ꯖꯦꯀꯣꯕꯅ ꯀꯩ ꯍꯥꯏꯕ ꯅꯪꯗꯨꯗꯤ, ꯐꯖꯩꯒ ꯍꯥꯏ ꯌꯥꯄꯣꯟꯇꯦ, ꯈꯠꯄ ꯍꯦꯛꯇ ꯃꯥꯟꯕ꯭ꯔꯥ? ꯇꯣꯍꯟꯅ ꯈꯪꯖꯔꯦ ꯅꯒꯨꯟ, ꯈꯤꯠꯇꯥ ꯇꯧꯔꯅꯨ꯫ ꯖꯦꯀꯣꯕꯅ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ, ꯅꯪ ꯑꯩ ꯃꯣꯔꯦꯗ ꯆꯦꯟꯈꯤꯕꯗꯣ꯫ ꯇꯣꯍꯟꯅ ꯑꯁ ꯃꯣꯔꯦꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤꯕ꯫ ꯖꯦꯀꯣꯕꯅ ꯃꯣꯔꯦꯗ ꯐꯅꯦꯛ ꯇꯥꯍꯧꯕꯗꯣ ꯄꯟꯕꯤꯔꯣ ꯏꯕꯦꯝꯃ꯫ ꯇꯣꯍꯟ ꯃꯃꯥꯏꯗꯨ ꯋꯤꯟꯗꯣꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯄꯜꯂꯤꯁꯤꯃꯠꯇꯗ ꯄꯜꯂꯔꯣꯏꯒ ꯍꯥꯏ꯫
ꯖꯦꯀꯣꯕꯅ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯃꯁꯛ ꯏꯐ ꯐꯖꯔꯗꯅ ꯅꯪꯅ ꯑꯩꯁꯦ ꯐꯖꯅ ꯑꯣꯠꯈꯤꯕꯗꯣ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯉꯛꯑꯦ ꯇꯣꯟꯅ ꯐꯥꯒꯤꯗꯒꯤ ꯁꯤꯗꯤ ꯑꯃꯨꯛ ꯂꯩꯔꯒ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯦ ꯄꯨꯊꯣꯔꯛꯑꯦ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡ ꯐꯠꯇꯕꯗꯣ ꯄꯨꯡꯍꯟ ꯍꯦꯛꯍꯜꯂꯤꯗ ꯇꯣꯟꯅ ꯑꯃꯨꯛ ꯃꯁꯤꯡꯗꯣ ꯍꯧꯔꯣ ꯍꯥꯏꯕ꯭ꯔꯣ ꯒꯥꯔꯤꯗꯣ ꯊꯧꯗꯧꯕ ꯊꯧ ꯆꯕꯦꯡ ꯉꯥꯡꯅꯨ ꯏ ꯀꯥꯔꯛꯀꯅꯤ ꯖꯦꯀꯣꯕꯅ ꯅꯨꯡꯁꯤꯕꯅ ꯋꯥꯈꯜꯒꯁꯦ ꯅꯧꯊꯣꯔꯛꯑꯦ ꯉꯁꯤꯗꯤ ꯇꯣꯟ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯃꯪꯂꯒ ꯂꯩ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯦ ꯇꯣꯟ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯇꯣꯟ ꯖꯦꯀꯣꯕꯅ ꯉꯥꯡꯕꯒ ꯇꯥꯗꯦ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯅꯥꯀꯟꯗ ꯇꯞꯅ ꯈꯥꯝꯂꯒ ꯇꯣꯟ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯁꯤꯕꯣ ꯇꯣꯟ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯤꯌꯦꯗ ꯒꯥꯔꯤ ꯀꯩꯒꯤ ꯈꯥꯝꯃꯤꯅꯣ ꯊꯧꯔꯣ ꯖꯦꯀꯣꯕꯅ ꯇꯣꯟ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯍꯔꯥꯎꯒꯅꯤ ꯇꯣꯟꯅ ꯗꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯗꯗꯥꯕꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯖꯦꯀꯣꯕꯅ ꯃꯗꯨ ꯑꯩ ꯈꯪꯉꯦ ꯇꯣꯟ ꯐꯔꯦꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅ ꯋꯥꯔꯤ ꯍꯧꯗꯣꯛꯂꯨꯕꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯍꯜꯂꯦ ꯁꯦ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯅꯨ ꯍꯥꯏꯗꯨꯅ ꯇꯣꯟꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯅ ꯅꯥꯟꯕꯤ ꯑꯅꯤꯗꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯔꯛꯄꯅ ꯗꯤꯅꯦꯁ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯗꯤꯅꯦꯁ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯆꯥꯝꯃꯒ ꯂꯩꯔꯝꯃꯤ ꯗꯤꯅꯦꯁꯅ ꯇꯣꯟ ꯖꯦꯀꯣꯕ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯦ ꯗꯤꯅꯦꯁ ꯒꯥꯔꯤ ꯆꯥꯝꯕꯗꯨ ꯇꯣꯛꯂꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯄꯨꯟꯅ ꯆꯪꯉꯛꯏ ꯗꯤꯅꯦꯁꯅ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯖꯦꯀꯣꯕꯀ ꯇꯣꯟꯒ ꯂꯥꯛꯏꯌꯦ ꯑꯔꯨꯅꯥꯅ ꯇꯥꯔꯦ ꯊꯣꯔꯛꯑꯦ ꯍꯩꯃꯥ ꯇꯣꯟ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯏꯆꯟꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯇꯣꯟꯅ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯝꯃ ꯍꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯑꯔꯨꯅꯥꯅ ꯌꯥꯎꯗꯦ ꯅꯥꯕꯒ ꯌꯥꯗꯦ ꯏꯅꯝꯃ ꯆꯥ ꯂꯣꯜꯂꯛꯀꯦ ꯐꯝꯂꯝꯃꯨꯀꯣ ꯗꯤꯅꯦꯁꯅ ꯑꯗꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯊꯕꯛꯀꯗꯤ ꯂꯩꯇꯦꯀꯣ ꯇꯣꯟꯅ ꯗꯥ ꯗꯤꯅꯦꯁ ꯋꯥꯔꯧꯕꯗꯤ ꯇꯧꯕꯤꯒꯅꯨ ꯅꯆꯜꯒꯤ ꯃꯇꯦꯡ ꯗꯥ ꯗꯤꯅꯦꯁꯅ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤ ꯍꯧꯖꯤꯛꯇꯤ ꯅꯆꯜꯁꯨ ꯋꯥꯕ ꯐꯔꯦ ꯏꯕꯨꯡꯒꯤ ꯁꯦꯟꯐꯝꯗꯣ ꯄꯤꯊꯣꯛꯆꯒꯦꯅ ꯂꯥꯛꯆꯕꯅꯤ ꯗꯤꯅꯦꯁꯅ ꯀꯔꯤ ꯋꯥꯅꯣ ꯇꯣꯟ ꯃꯕꯨꯡꯅ ꯃꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯃꯆꯥꯒꯨꯝꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯅꯪ ꯅꯕꯨꯡꯕꯨ ꯑꯇꯣꯞꯄꯅꯦ ꯈꯜꯂꯕꯣ ꯇꯣꯟꯅ ꯗꯥ ꯗꯤꯅꯦꯁ ꯅꯆꯟꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯗꯥꯒꯤ ꯄꯩꯁꯥꯗꯣ ꯅꯆꯜꯅ ꯄꯤꯊꯣꯛꯆꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯂꯥꯛꯄꯗꯨ ꯉꯝꯂꯔꯣꯏ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯖꯦꯀꯣꯕꯅ ꯑꯁꯦꯡꯕꯅꯤ ꯏꯕꯥꯏ ꯇꯣꯟꯅ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯗꯥ ꯗꯤꯅꯦꯁꯅ ꯃꯇꯦꯡ ꯑꯁꯨꯛ ꯄꯥꯡꯕꯤꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯗꯤ ꯁꯥꯐꯔꯦ ꯑꯗꯨꯅ ꯁꯦꯟꯐꯝꯗꯣ ꯂꯥꯟꯅ ꯈꯟꯅꯗꯕꯤꯗ ꯅꯨꯡꯁꯤꯅꯅ ꯄꯤꯊꯣꯛꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯤ ꯇꯥꯟꯅꯖꯕꯅꯤ ꯗꯤꯅꯦꯁꯅ ꯅꯈꯣꯏꯒꯤ ꯋꯥꯁꯦ ꯅꯕꯨꯡꯕꯨ ꯂꯥꯞꯅ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯇꯣꯟꯅ ꯗꯥ ꯗꯤꯅꯦꯁ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯜꯅ ꯍꯥꯏꯕꯁꯤꯗꯗꯤ ꯌꯥꯕꯤꯌꯨ ꯗꯤꯅꯦꯁ ꯎꯄꯥꯏ ꯂꯩꯇ ꯇꯣꯟꯅ ꯄꯤꯕ ꯄꯩꯁꯥꯗꯨ ꯂꯧꯔꯦ ꯖꯦꯀꯣꯕꯀ ꯇꯣꯟꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯃꯄꯥꯝꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯪꯂꯝꯂꯒ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ 12ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤ ꯖꯦꯀꯣꯕꯅ ꯈꯕꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯔꯦꯀꯣꯔꯠ ꯊꯨꯒꯥꯏꯕꯗꯤ ꯌꯥꯎꯗ꯭ꯔꯦꯍꯦ ꯇꯤꯅꯥꯅ ꯄꯄꯥ ꯀꯗꯥꯏꯅꯣ ꯑꯩ ꯌꯦꯡꯒꯦ ꯇꯤꯅꯥꯅ ꯔꯣꯜ ꯅꯝꯕꯔ ꯃꯌꯥꯝꯗꯨ ꯃꯊꯪ ꯌꯦꯡꯉꯤ ꯇꯤꯅꯥꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄꯣꯖꯤꯁꯟ 2 ꯈꯛ ꯌꯥꯎꯏꯅ ꯖꯦꯀꯤꯅ ꯄꯦꯜꯂꯦ ꯀꯅꯥ ꯄꯥꯁꯇ ꯌꯥꯎꯔꯒꯦ ꯇꯤꯅꯥꯅ ꯅꯪꯁꯨ ꯑꯩꯁꯨ ꯆꯦ ꯗꯥꯏꯅꯥꯁꯨ ꯖꯦꯛꯁꯨ ꯂꯣꯏꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯖꯦꯀꯤꯅ ꯄꯤꯔꯣ ꯈꯕꯔꯗꯣ ꯑꯩ ꯌꯦꯡꯒꯦ ꯇꯤꯅꯥꯅ ꯍꯟꯖꯤꯟ ꯌꯦꯡꯉꯁꯨ ꯌꯥꯎꯗ꯭ꯔꯦ ꯖꯦꯀꯤꯅ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ
पोजिशन याउद्रसु इंग्लिश की सब्जेक्ट टॉपर से अइने उरबा अतैदी कनाम याउद्रे है Don mayam na wari sanari do tara do na tholai. Don na फरे से याउ याउरदी यारे फेल फाउदी ओइदेदना फेल ग ओरमदि अनिमा आइना ऑर्फनेज दा थमदौने जेकोम दा हाय नंग मसु ऑर्फन उफान ग पलकनु हेंजा होबो जासी पपा हेंजांग लेरुगे Don na हेंजांग दो उसे का दी ले कनु सा जासी चादबो कुइरे Jacob Don da ngak ni yingi. ए कई हाइबदुना Don na कइनो सा से हाइसिबो ननारो ताद्रो जेकोम दा ओइदे इतुना सा से हाइबबो लैगे दे Tina na ani se sumai naga oina baga usaba ahan mani. जेकोम दा नंग मसु हाइ इमुंग दा संगो उसिना द बसागे हाइदिने Mayam do nomi mai ka da changna kre. Jacob su hinjang leina ba thore. Somda Jekna Tina da call hanjin tauri. Tina su ka da hek chang paga phone lak ba khangladuna sat pai khatli. जेगना करिनो सिरबो नंगबो मिस कॉल क्या लाइगेंगो जिनगा फयिंग तुयेंग लाकनी Tina na nang su hey phone sibu phone no bai bro. Mobile makada thamini. Vibration do makol tabagi bai bi rei se pharabani. Somda mama ga papa ga wari sarubani. जेगना येंगुने मसे हेड का हाई फजरे पोजीशन के आशा तो बने फ्लॉप तारे मसे लोइना बो नंगना थोनबो Tina na taning de lai ti ai traga engon daga taini. जेगना यामो सिटी मसे नंgai लागा ननादु लेउरा हा Tina na nakutu kakke handakti. Engon da hek phubada aina kedoge yong haisini. जेगना सिनुपी से यांगम चले Tina na yam taning de ba. Ekoi di horen sa cha dori. Hairaga nokthorei. जेगना ngorbo masinupi sibo amu mathandaga noi Tina na nana khangponte. Somda papa mama oina bagi ningsing nokningi. जेगना खटलिए ओइबा ममा मपा की रोमांस फाउ एक येंगबो ngami Tina na chalo he nang ne na nabuk to mangi. Angang yam oiri khangkiroi nang. जेगना कइबा नौ जिकिदो Tina na ho nang se angang yam oiri haiba. जेगना ओ थेनबदा नंग आई अंगांग ओइदी ओइदे खंगनगे खंगनिदना Tina na Matamdi khangaude college ka ba haure. Tina Jackie Jack Daina punna DM da tongkhre. college ता जेगना रोनिक दे कारे तोंखरगे आइदी हंगबो कावे Tina na as tamodi position lepaktabagi saudana Manipur da tamaroina Delhi da chatkre. Subject home letter chatbani 3 marks wale position lep tawba aduna saukre. जेगना होइदा अदुना सुफाई आई फाउ लेपकद्रा खनबनी लेपक्त्रिदुनी Tina na yare bungo haiti khoi taduga. जेगना ए फोन एकता सिंगनबे वानी नि नंगसे Tina na singna banate asing badu haijabani. जेगना नंग लोई सिलो है अदो अखोइनिबु डेट का चटपो यारेदा Tina na nungti ki college da odoro sida kari gi date no. जेगना अस खेनेने नुपीदी सकलोन यामे हाइनेदुनी नंगी फसबा सकलोन सिंगदो येनिंगे Tina na o nang na nahande engon na nungsi haisidi aigi face sidaro thamoi da nataba ai bhab tare. जेगना करिनो सिबो मबु असु फत्तबा सिबो आई करिम हाइजररोय Nayak mapanda wari watai tauraga mayamdu class ki matam oraduna yawba changnakhre. Somdana numitu Roger ki yumda. रोजाना ए सरगा मैडम को इथा थाजदना कदोमदगी Dona याम लाक्तबगा माद्रा डायलॉग से चलैत्रो रोजाना लापुरने इमुंग दलाइखिबनी चंगो
Ton imungda sangkre. Rosanna, kaino noibu haunauna satpasi lepteda. Khara lerdi namok phangani. Jacob na sine aseng manung siba aise. Nangdi thabak sattakai kaidoriba. Rosanna, tabak bu kaino hojikti kharasu kusi tawrini. Maza masu mayam la asidi. Jacob na nungai ne ko natena nauka. Nebi molaga kakaga su binabon saki aidai. Rosanna, akoi na bu nungai tabo matam leibro. 24/7 nungai rini. Jacob na hoida chakali ba kaiduro. Akoi gyan tare hanure. Rosanna, kare sai yankai bu surabo nangbo. Half century fau yaudri. Tuna anuida ibo. Akoi batch da pakang sari fau lairam kini. Punsi sangna ba nungai thokta yade po. Jacob na yare minai matang ini. Noi policing siya nubi dadi okak sopani hanura fau. Rosanna, hoi ne fang dadi sumai na ngang manatana upay lite. Jacob na hay naraktoy mo nang sumsum. Angang masaka isan mangan ba kang budo mansile. Rosanna, adu di hangman dro sak chin tira kani. Atay lari noi bu khara safara ba natro. Jacob na hoi pisa nung sa tondre. Angang siyem bada ngay da. Rosanna, hera adu di ako'y susemi. Wakal do khara nokto bay. Tuon ga se koi ba khot pa pubiyo. Irang yawalo masase nuai na ba. Fana fazaki bani hanadi. Hojikti nangwanda laibadagi yong hanubi male. Mayanga ikang adana. Jacob na ai leriga se kaw kay itu sida reine. Nang natutuntun do oido sarupudi slim figure sina farabani. Roser noklaga. Sorry matu tiyaru bagi. Adubo aseng bani haibiri se. Jacob na usit kidre ko kangni salon daga usindana ketange natuna helani aponte. Rosanna, tawai ni taina itondo oelo. Jacob na miyon dudi leri bani ibo masakta bu wabagi tiba man bewani tida bani. Rosanna, ti ay su yaning driye tawrise. Tanja duda Chan-ga Ton-ga su thoklai. Chan na kanano thiribo cha thakse itayai. Jacob na noi sai si na si ti na pangang yi. Rosanna, as masidi angangi wakal da lairi amuk tamna na chopale tawrise. Phagi ne di khangde. Ton na haizauda hanuraga phasaba kanabu leige. Yum pandau sunate ekoi nupana nungsibiri. Jacob na das kamdawi. Chan na ngang kraponi phasaba yam pamani masi nupase. Aduna nupi lola kanina aina nungan badi numitaba phau kirise. Rosanna, noi sidi bako onto pa wangakta ai da ngangjara roi. Mayam du punna nokminei. Asumna ngayak wari watay tawraga Jacob ka Ton-ga su hankre. Garigi katadi kanana su thingba ngamde. Numit maga thaja maga su sina ayuk numdang miyoy ba ikoy bu kupna senari. Hauki matamdi noma gi. Jackie na ikai ko nana tawrise. Dainana, ay napigi kalakpa kuira bani. Handak nanggi birthday sa nang naba imaga ay gana tumina layrini. Jackie na arembada pasamangale ko nang suba. Dainana, ako'y ni date chatpada auto daga chatpada yam nungay ba? Mathang di nanggi maningda tonglaga chatoy ni. Jackie na hoy de lao adu di koi tharurasi. Nang thawai dai thawdaro ai halakpada thawge. Moirangi Central Resort kaptharurasi. Dainana, tongo. Dainana, Jackie gina haiduna fulet ama birthday gift oina leibirami. Somdana phone da. Jack na noigi hero duga akoi nupi duga di gari ga lai karbani koi tharamani. Tinana, adu kay do haino. Jack na akoi gi di date chasega sunya yade. Fana mangaw thiba ise nang ne ngamida. Tinana, taning de. Ado Jack, ay kinomta haige. Jack na hayo na. Tinana, nang Saudi sarakano ko. Jack na kaino haidoi di sasanayro. Sauning adi sauni, sauning dadi sauroi.
ꯇꯤꯅꯥꯅ ꯑꯁ ꯇꯣꯛꯑꯒꯦ ꯍꯥꯏꯔꯔꯣꯏ ꯅꯪ ꯁꯥꯎꯗꯧ ꯃꯥꯜꯂꯦ ꯖꯦꯛꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯁꯥꯎꯅꯤꯡꯉꯦ ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯍꯦꯟꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯇꯤꯅꯥꯅ ꯖꯦꯀꯤꯒ ꯗꯥꯏꯅꯥꯒꯗꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯩ ꯃꯈꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯂꯨꯍꯣꯡꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯣꯏꯒꯤꯗꯤ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯖꯦꯛꯅ ꯑꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯣꯏꯒꯤ ꯃꯔꯝꯅ ꯇꯣꯛꯑꯁꯤ ꯁꯤꯔꯣ ꯇꯤꯅꯥꯅ ꯑꯩ ꯃꯗꯨꯃꯛꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯖꯦꯛꯅ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯃꯗꯨꯃꯛ ꯅꯠꯇ꯭ꯔꯁꯨ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯤꯅꯥꯅ ꯑꯝꯇ ꯁꯥꯎꯒꯠꯈꯤꯅꯨꯕ ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ ꯖꯦꯛꯅ ꯁꯤꯗ ꯈꯟꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯄꯣꯛꯃꯤꯟꯅꯕ ꯏ ꯃꯔꯤꯗꯤ ꯅꯠꯇꯦꯗꯅ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯔꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯅꯪ ꯁꯤꯗ ꯍꯩꯄꯥ ꯁꯥꯎ ꯍꯩꯗꯦ ꯇꯤꯅꯥꯅ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯏꯊꯣꯛ ꯊꯣꯛꯇꯦ ꯃꯤꯅ ꯅꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯒꯤ ꯋꯥꯅꯤ ꯖꯦꯛꯅ ꯇꯤꯅꯥ ꯀꯥꯏꯗꯦ ꯋꯥꯈꯜꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯃꯗ꯭ꯔꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯥꯏꯅꯗꯣ ꯑꯣꯏꯔꯗꯤ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯦ ꯁꯤꯃꯗꯤ ꯈꯪꯉꯣ ꯇꯤꯅꯥꯅ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯖꯦꯛꯅ ꯁꯤꯗꯕꯨ ꯁꯥꯎꯗꯅ ꯅꯣꯛꯑꯣ ꯍꯥꯏꯔꯣ ꯃꯤꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯤꯟꯕꯤꯔꯛꯄ꯭ꯔꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯤꯉꯩꯗ ꯍꯣꯃꯣ ꯆꯨꯏꯌꯦꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯅꯕꯤꯔꯝꯒꯅꯤ ꯃꯣꯏꯒꯤꯗꯃꯛ ꯅꯪꯗꯤ ꯌꯥꯝ ꯈꯟꯕꯤꯔꯤ ꯍꯟꯗꯛꯇꯤ ꯇꯤꯅꯥ ꯁꯨꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ ꯖꯦꯛꯅ ꯑꯣ ꯑꯩꯅ ꯍꯣꯃꯣ ꯄꯟꯕꯩꯔꯣ ꯅꯪꯅ ꯀꯞꯄꯤꯁꯤꯅ ꯇꯤꯅꯥ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯝ ꯀꯞꯄꯤ ꯖꯦꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯏ ꯈꯣꯟ ꯀꯂꯞꯅ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯀꯩ ꯀꯞꯄꯤꯅꯣ ꯇꯤꯅꯥ ꯇꯞꯅ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯖꯦꯛꯇꯤ ꯑꯆꯥꯛꯄ ꯃꯩꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯖꯦꯛ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯪꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯨꯔꯒ ꯒꯥꯔꯤ ꯊꯧꯔꯛꯂꯒ ꯇꯤꯅꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯈꯥꯝꯃꯒ ꯂꯩ ꯖꯦꯛꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯐꯣꯟꯒ ꯄꯥꯏꯗꯗꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯗ ꯊꯝꯃꯒꯦ ꯀꯥꯏꯅ ꯍꯣꯃꯣ ꯄꯟꯕꯩ ꯁꯥꯎꯔꯤꯅꯤꯅꯦ ꯃꯥꯏꯁꯦ ꯍꯣꯃꯣ ꯑꯣꯏꯔꯝꯕꯗꯨꯅ ꯐꯕꯨ ꯐꯩ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯃꯣꯏ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩ ꯍꯟꯕ ꯀꯥꯏꯌꯦ ꯁꯣꯝꯗ ꯇꯤꯅꯥꯁꯨ ꯐꯃꯨꯡꯗ ꯀꯞꯄꯒ ꯂꯩ ꯇꯤꯅꯥꯅ ꯃꯥꯅꯦ ꯑꯩꯗꯤ ꯍꯣꯃꯣꯗꯒꯤ ꯅꯨꯄꯤ ꯑꯣꯜꯂꯛꯄꯅꯦ ꯅꯆꯤꯟꯗꯨꯅ ꯍꯣꯃꯣ ꯍꯥꯏꯅ ꯄꯟꯕ ꯉꯝꯃꯤ ꯅꯪꯅ ꯐꯥꯎ ꯑꯗꯨꯝꯅ ꯈꯠꯂꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯈꯟꯖꯔꯁꯨ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯦ ꯄꯣꯛꯄꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ ꯐꯅꯌꯥꯝꯅ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯈꯤꯅꯕ ꯅꯥꯇꯩꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯖꯦꯛꯇꯤ ꯑꯁꯥꯎꯕꯅ ꯒꯥꯔꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊ ꯑꯃꯨꯛ ꯀꯥꯈꯠ ꯑꯃꯨꯛ ꯐꯝ ꯇꯧꯔꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯖꯦꯀꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯄꯒ ꯍꯦꯛ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯦ ꯖꯦꯀꯤꯅ ꯑꯦ ꯚꯥꯏ ꯀꯩꯅꯣ ꯅꯪ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯁꯤꯅ ꯆꯪꯕ ꯌꯥꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯖꯦꯛꯅ ꯄꯨꯡ 2 ꯐꯥꯔꯕꯅꯦ ꯑꯩ ꯂꯩꯁꯦ ꯇꯤꯅꯥꯁꯨ ꯊꯣꯛꯂꯛꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯉꯁꯤꯗꯤ ꯖꯦꯀꯤꯅ ꯑꯁ ꯑꯃꯨꯛ ꯈꯠꯅꯔꯕ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯆꯪꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ